Hello chinaw mayam matam kuirabagi tungda ngasi mayamga mu unare aise nimit marini mangani video upload toba ngamjadre mayam aigi achinba kharasu leire hadaidi aigi mobile sisu yarudre bako angang singna mobile se otpadagi mobile se bera karure ado ngarang dagidi yare bako ado mayam ngasi se ningol jakoba nimini mayam pumnama ina wish pizari happy ningol jakoba adubu handak di akoigi kasarda di lauthe ko ningol jakoba se ko biganu haidana ko manipur gi lan maram oiraga koi manipur da tawriba irang sina lan sina akoi sidasu ningol jakoba se nungai ba sigumba celebrate se tawbiganu haina thingmadagi akoi su koi isana su ko nungai bado adum faude bako taningu basu faude karina haide manipur da ichina mayam amana jummai thadok pi hraba matung da relief camp ta leiraga mama mapa legidaba mabung legidaba mapa legidaba yamduna ko kai haigani wana moina lena leibado adaidi ningol jakoba jakoba ni misida moisu nungai jaram weba ko nungai to mayam amani oiramdoise aduduna khoi sida su kasar su ningol jakauta ba haina lepna re aduduna khoi gisu jumda khoi ma khoi tasawaina ningol jakoba do kunsi si tangai re si haina akoi gi ningol jakaudre bako ado mayam adu ningol jakaudra su mayam daina ningol jakoba gi bis pizari handak sehi siga ningol jakoba se mayam celebrate tau haudre basu manipur gi lan sina yangna faraktana ko mathangi sahida koi gi harau na manipur gi chinau sing amadi kasar assam hojai mafam khuding wak to ko punamak khoi se pullaga haibadi ko mafam duga leiraga su koi na ningol jakoba se koi se punna haiba tare dumaina celebrate tawminaba dumaina ngamba oisi ko ado lan se yangna phaba su oirasanu haina isorda khuramjari yangna aisana pinsu kono kan khurama leirame aduna yamadi nungaite ningol jakoba na lakpasida yumda chatpa phangdre ningol jakoba nimisidi akhoi ningol loibigi amna special loiba nimini ko yum palaba matungda akhoi ningol jakoba haibase akhoi gi kai haigani ipamda toya chatpa phangdragasu ningol jakoba nimisimadi ko sisimadi soidrebani aba akhoi ningol gi di chattaba jadaba nimit oibanina ko aduduna adugi nimito ngasi sidi miss tawre yamna su nungaite aduga manipur gi khaluraga diko takaudabana su phai chattabana su phai haina su khalli akhoi mayam awaba siga sarugi amina basina khwaidagi afabana haina khalli mathang jahi tarakpada akhoi punamu harau minagani ko ado aduna mayam agi ngasigi video se kai haigani kaisu jamna sangaroi aisu isasu nungai rudre isasu huji isa kra nungai tibako isasu nungai rudabana nungai tana tawnu macha isasu nungai tana leiba daidi namtha changakpagi ko ainga sawana rakpagi isase khanauda problem oirakpa akhoi lok torakpado log arum dumaina tawrebako aduna mayamsu section biu hojikse naba matam nebako ana ayek toba matam ni aduna be careful myam puna mag jamna checksana leibiu ado aidi naba hore aidi sinus leiba minina aidi naba hore aduna myam puna mag nadana ba tawbiu nangdi kai hainingi macha aidine hainingde aduga akhoi bungo sulai akhoi bungo diwali gi nimit gi ani no matana gi kenapi da koi bungo se ga chasma ko khairaga se like pari se mami jadre gi jane pa se jeng unem ta mami jadre gi jane pa me apra ma ai jane pa mami jadre mami ma ka taure ma ado Jinaw mayamna khalamgani ko aise nimin mari ni mangani sure aina video thangat pangam dabase mayamna aigi video ngairaga jinaw mayam ma lei haibase ai khange bako aigonda support do bi baibu nungsi biba mayam ma naigi numit ke gi video ngairaga lei haibase ai khangjai ado kari haigani aigi problem do thok pana mana oi khrabani na ko ai problem do mobile ja da ba problem ado isa nungai ta bagi problem thabakan bagi problem wakhal nungai ta bagi problem mayam ma se yam khre mayam duduna
ऐसे मी मरी मंगान से वीडियो थांगलक ngamkhidre ado ngasidagi horaga mathangdagi ai continue agi video se nongmagi ai regular naina ai amuk thanga charage mayamna ngaibiu mathang next video da amuk nungaiba video amaga loina na ise amuk lakjage aduga chathubi su laksiko Sabi se lai para mini lai para badagi ay na video na kaya machele imagine haning man kita na may masak TV se ado gadi mayam agi video se ay na mayam da ningol sakaw bagi wis pizza ya hay na ko ningol sakaw da ba nimichi na lakpada isinaw mayam ningol loy bichinaw mayam da ko ay na wis macha ma pizza ya hay na ngasi gi video semza bani ado gadi mayam ngasi gi na de gi video se matang sidolo sinalage duga next video da mo mayam unarasi ngasi gi na di tata bye bye tata bye taro bye you nipa saraga bye taro bye bye